Mangang ningthogi wasak tarabada lei masana khomdon mina khubang changjo taralo na dun haire ining thau nanai to labi ima isa na pamjabadi hantak lakadoriba wakching gi tarani thoini panba numit sida ining thau no thaujan birabadi poirei meite sana lebak sida lojing loya chingtam pumnamak ase khambi mayamta hawan bigan asi khaktani to labi nanai ima isa na pamjarise mangang ning thodi tabada phak phak nui adu leima khomdon bi yeng pare namana chagi ningba thungjaro lakadoriba wakching gi tarani thoini panba numit ki ayuk yenda anganbadagi tara humdoi panba numit ki ayuk phawba poirei sana lebaki yumthong amata mayimta hawallaroi ningthau aigi phawba yauna ningthau gi akanba paujal phangbadagi kanasu wakching tarani thoini panba numito khambi mai hongnadre amaromda khomdonbi mamam sadi khambi mai iratuna imoinu ira thauninaba sem saduna le imoinu imana taibang migi saklon puduna lakpa taibang yumthong khuding changduna asum asum lakpa khambi mai amata hauramdre wakching thagi ulen ga mapak tabane namu taibang saklon daga lakpane imoinu imade ingbana masado thak thak nigle khambi mai tikpa phanglabadi onthokna nungai khrani da khale asumna khambi mai hoba imung thi thiduna lakpana leima sana khumdon bi mayum naksilagle matab maduda imoinu ahongbi imana arapadi khambi mengal uragle mengal adu ubuda khambi mai hoba mafam amadi leiri haiduna mengal adu tamna lagle perprap sangsilagle thongi natai kanglole imoinu imana khoinau ita poirei atambadagi laksaba khoinau natani khambi maido amukta tikjagi kari haibage leima sana khumdon bidi mahak na ngai jariba imoinu ahongbido lakle haibase khangladuna harau harau koksin bire khoinau ita lengsin biro khambi mai tiklase asi hairga phunga wangmada phaminare warisi mayamgi mafamda athubu matamda khudol tamjargani warisibu tabi ningba singla warisi gidamak like tokshin biram amadi channel sibu subscribe tokshin biram